ꯑꯁꯤꯕꯣ ꯃꯍꯥꯕꯂꯤ ꯑꯣꯏꯅ ꯎꯔꯕꯣ ꯃꯤ ꯃꯥꯟꯗꯕ ꯌꯣꯡ ꯃꯥꯟꯕ ꯁ꯭ꯋꯥꯏꯁꯦ ꯃꯍꯥꯕꯂꯤ ꯅꯠꯇꯦꯀꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯡꯁꯦ ꯃꯤ ꯑꯣꯏꯔꯁꯨꯅꯦ ꯂꯉꯥꯛꯄ ꯑꯩꯅꯗꯤꯅꯦ ꯄꯤꯁꯛ ꯄꯤꯛꯄ ꯀꯛꯆꯦꯡꯗꯧꯅ ꯈꯜꯂꯤ ꯌꯥꯝ ꯃꯈꯦꯜ ꯂꯥꯡꯒꯅꯨ ꯍꯣꯏ ꯅꯪꯗꯤ ꯀꯌꯥꯝ ꯋꯥꯡ ꯆꯥꯎꯕ ꯃꯤꯅꯣꯅꯦ ꯑꯣ ꯑꯩꯈꯣꯏꯗꯤ ꯁꯥꯏꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯋꯥ ꯉꯥꯡꯉꯦ ꯑꯩꯗꯤ ꯁꯥꯏꯖ ꯄꯤꯛꯄ ꯅꯨꯄꯥꯁꯤꯡꯁꯦ ꯃꯤ ꯑꯣꯏꯔꯁꯨꯅꯦ ꯌꯥꯝ ꯄꯤꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯊꯨꯡꯅꯗ꯭ꯔꯤꯕꯣ ꯅꯠꯇꯦ ꯀꯨꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯈꯤꯒꯦ ꯍꯥꯏꯅꯣ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯃꯔꯣꯏꯕ ꯍꯣꯏ ꯅꯪ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣꯕ ꯗꯥ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯕ ꯑꯩ ꯀꯩꯅꯣ ꯍꯣꯔꯦꯟ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯔꯝꯒꯦꯔꯥ ꯀꯩꯗꯧꯅꯣ ꯄꯩꯁꯥ ꯌꯨꯝꯗꯅ ꯊꯤꯕꯣꯡ ꯆꯥꯁꯤꯜꯂꯒ ꯇꯨꯝꯅ ꯂꯩꯕ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯁꯦꯟꯒꯤ ꯁꯨꯝ ꯆꯥꯛꯈꯨꯝꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯎ ꯊꯨꯝ ꯈꯤꯇ ꯂꯩꯅꯤꯡꯕ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯋꯥꯗꯅ ꯊꯝꯂꯤ ꯃꯌꯥꯝꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯛꯂꯤꯒꯦ ꯄꯣꯛꯄꯗꯒꯤ ꯑꯣꯐꯥꯜ ꯍꯣꯝꯗ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯣꯏꯅ ꯂꯩꯔꯛꯑꯕꯅꯤꯅ ꯅꯪ ꯁꯦꯟꯒꯤ ꯚꯦꯂꯨꯒꯁꯤ ꯅꯪ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯦꯅꯦ ꯍꯥ ꯑꯩꯅ ꯊꯋꯥꯏꯁꯤ ꯈꯨꯕꯥꯛꯇ ꯍꯥꯞꯇ꯭ꯔ ꯁꯦꯟꯁꯤ ꯋꯥꯅ ꯇꯥꯜꯂꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏ ꯂꯣꯏꯁꯤꯟꯕꯒꯤ ꯃꯑꯣꯡꯅꯤ ꯅꯠꯇ꯭ꯔꯣ ꯗꯥ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕꯅ ꯉꯥꯡꯅꯕ ꯋꯥꯍꯩꯅ ꯑꯩꯕꯨ ꯉꯥꯡꯕꯤꯌꯨ ꯆꯩꯕꯤꯌꯨ ꯑꯩꯁꯦ ꯃꯤꯇꯣꯞ ꯅꯠꯇꯤꯌꯦ ꯗꯥꯒꯤ ꯅꯨꯄꯤꯅꯦ ꯃꯤꯇꯣꯞ ꯑꯃꯗ ꯉꯥꯡꯕꯒꯨꯝꯅ ꯉꯥꯡꯕꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯤꯗꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯅꯨꯄꯥꯗꯨꯅ ꯁꯦꯜ ꯌꯥꯝ ꯄꯤꯅꯩ ꯍꯥꯏ ꯂꯤꯛ ꯈꯨꯗꯣꯞ ꯁꯥꯅꯕ ꯑꯩꯒꯤꯗꯤ ꯁꯦꯜ ꯂꯧꯕꯁꯨ ꯅꯠꯇꯦ ꯍꯪꯕ ꯐꯥꯎꯗꯤ ꯍꯪꯕꯤꯔꯛꯄ ꯌꯥꯏꯗꯅ 이해 아두 항어가 낭나 삐럭다수 야나니 하르 돌레르두다 아이주 와 망니나 항다바이 와니 까도르게 ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠ ꯍꯦꯛ ꯐꯖꯗ꯭ꯔꯕ ꯅꯌꯨꯝꯗ ꯊꯤꯜꯂꯛꯑꯦ ꯈꯪꯉꯨ ꯑꯗꯣ ꯀꯦꯛꯀꯗꯣ ꯃꯊꯣꯟ ꯃꯉꯥ ꯍꯦꯛ ꯄꯤꯔꯛꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯇꯥꯃꯣꯀꯩꯅꯣ ꯆꯦꯄꯥꯎ ꯊꯤꯟꯕ ꯆꯠꯅꯕ ꯊꯥꯎꯁꯦꯟ ꯈꯔ ꯄꯤꯔꯣ ꯅꯌꯥꯝꯕꯒꯤ ꯑꯗꯨꯐꯥꯎ ꯄꯨꯊꯣꯛꯉꯝꯗꯕ꯭ꯔꯥꯕ ꯅꯪ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯣ ꯍꯣ ꯂꯩꯇꯗꯤ ꯇꯣ ꯋꯥꯆꯞꯇꯅꯦ ꯐꯣꯇꯣ ꯀꯥꯞꯄꯒ ꯂꯣꯏ ꯊꯥꯈꯤꯒꯦ ꯑꯣ ꯐꯩ ꯊꯥꯒꯣ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯍꯦꯛ ꯍꯥꯏꯔꯛꯑꯕ ꯆꯦꯕꯥꯎꯁꯤꯡꯗꯣ ꯈꯣꯡꯕꯥꯟꯗ ꯂꯣꯏ ꯅꯝꯁꯤꯜꯂꯝꯒꯗꯕꯅꯤ ꯑꯗꯨꯗꯩꯗꯤ ꯐꯖꯔꯅꯤ ꯈꯣꯡꯕꯥꯜꯂꯩ ꯉꯥꯛꯇꯅꯦ ꯂꯨꯍꯣꯡꯕ ꯂꯥꯛꯆꯔꯅꯤ ꯁꯨꯃꯥꯏꯅ ꯀꯣꯛ ꯁꯥꯅꯤ ꯈꯪꯉꯝꯃꯗꯤ ꯑꯔꯤꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕꯅꯤ 미토비 ꯑꯩꯒꯤ ꯋꯥꯁꯝꯗ ꯇꯥꯈꯣ ꯍꯥꯏꯕ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦꯕ ꯀꯔꯤ ꯑꯩꯅ ꯀꯩ ꯈꯜꯂꯤꯕ ꯑꯩꯅ ꯀꯔꯤ ꯈꯜꯂꯤꯅꯣꯕ 이민망로 오라고 더도시부 미는만에 하게 하이브로 나쁜지도 레카다람바데기 나베마이나 징카티라키바 나트라 낭고에게 누시바 무릎네 칸도나 타자바가 야탐키바네 낭부 타자바기다막다 아이기 누파세 나낙다 타라키바네 아이기 도비만도로 낭낭아시 아이기 누파나 나사비 독투나 아이기 누파세 낭기 오이나 보나리바